Chief Minister da Unified Command ki Chairman sinou haibagi davi tawduna ngasi kaithel fambe ima sing amadi nupi singna khongjang changsinkhre ngasi ayuk pung 10 rom tarakpa matamdagi masing yamlaba kaithel fambe ima singna paramban kaithel da pulaba matungda Manipur ki Governor ki banglo tamna pendaba kholau kya lauduna rally lakhe rally aduna M sector mapa yoksilakpa matamda masing yamlaba police amadi Rapid Action Force ki kangbuna thattuna thamke miyam adu tan khaina bhonabada police amadi Rapid Action Force ki kangbuna tear gas cell khara kapke adumainamak miyamna khongjang hankide nakalaboromda Youth of Manipur YOM gi thomi singnasu hojik landam asida thokleba irang amadi kuki khulai paiba singna landaratuna State Security Force amadi misam kya nongma kangdana halakliba asi miyam puna thengnaminasi puna thoklaklo haiba paujel puduna lakiba miyam gi khongsad police na tear gas cell kya kapuna tankhai khrai Youth of Manipur gi masing yamlaba thomi singna ngasi ayuk pung 13 taba matamdagi singjamaida pulaba matung Chief Minister banglo tamna lakhi khongsat aduna moirang khongge Krishna Premi Oil Pump apayar ko matamda police ki kangbuna thatke maduda police ka miyam ga ngahak muknaraba matung police ki kangbuna tear gas cell kapuna tankhai khi madugi tungda miyam adu amukhana manak nakpada lambida phamjindana khongjang sangchinli hairi